As a neighbor, as a friend, Indian citizen, and Haiba, Moynihan Sakino Wab, Matamsta, Meeoiba, kita ngurus mating pangba ngambra haibasi api tawani mesti yang mengambil sudah lakukan oleh pilih baik lagi thoupham marup and directly disaster management di train tahu kita sing ada sana kanda lagi budak the government to government direct contact orang matung dia dapat lagi budak report orang kanda dari mating pangba kita bini anai and directly sepi kita dia sing thoupham ada dari kalau sepi kita driver sing macam Gari ginising puno best wishes pizzeria. It is a human service. You one matamda mateng pangba sepai marup amagi mathou. Assam ki ising ichaw na sokal laba sing da mating pang na ba Manipur lengak na lupa crore amarom gi chana thak na ba polam sing puba truck ahum amasung SDRF ki personal sing Assam ki damag Chief Minister N Brena lam thakre Meeoiba amana awapham da taraba matamda mating pangba haibasi marup amagi thoupham thokpa mathou ni haina Chief Minister N Brena phungdokre tengbang polam singaloni na State Disaster Response Force ki personal nimfuna saba team ado ngasi ayuk pung 13 rom tabadwaida Chief Minister N Brena kanglagi nong chup thangba hojang lamthakibani lamthabagi thoram aduda Chief Minister N Brena hai hauzik Assam da mioi kaya ising ichawna maram oraga mayum makai leitaba chana thaknaba phongdabagi awaba kaya mayugnari awaba sing asigi mating oinaba Manipur lengan angamba mating khara thamoi sing na pangbani Meeoiba amana awapham da taraba matamda mating pangba haiba asi Meeoiba amagi thoupham thokpa amani ngasi Assam gi khongsa liba SDRF ki team asi tek takai daba oibiu marak sida Manipuri sing na namna taba Assam gi hozai amadi shelter na chingba mafam singda thaknaba isingi awaba mayuk nariba asigi mating oinaba volunteer sing thaduna ising pinaba honaragani masigi damak mitai lipul amadi CM Martial Art Group ki volunteer sing khangatuna mafam sing asida athoba matamda tharagani haina Chief Minister N Brena makhataki as a neighbor, as a friend, Indian citizen, and Haiba, Moynihan Sakino Wab, matamsta, Meeoiba, kita ngurus mating pangba ngambra haibasi api tawani seeing the 135 quintals aduga dal 102 bags salt 120 adagi koi muscle oil 120 boxes mesti yang mengambil sudah lakukan oleh pilih baik lagi thoupham marup and directly disaster management di train tahu kita sing ada sana kanda lagi budak the government to government direct contact orang matung dia dapat lagi budak report orang kanda dari mating pangba kita bini anai and directly sepi kita dia sing thoupham ada dari kalau sepi kita driver sing macam gari ginising puno best wishes pizzeria. It is a human service. You one matamda mating pangba sepai marup amagi mathou.